Senapati District Police na chatharakpa special drive ta ngarang maugeta illegal immigrant chamgaga nifumathoi ILP Yaodana Changlakpa sing Mayumda Halhankhre hairi. Police ki pauna makha taraduna Senapati District Police na lisang sitna chatharakpa special drive adugi haukiba thakai asida chaurakna non-local sing Lising ahumga chamga rom faraga ILP ki verification tauki. Masigi manungda hairiba illegal immigrant chamgaga nifumathoi asi ILP ki wangmada Changlakpa thengna khibani. District Police na non-local singi ILP verification adu maudalaiba get ta chathakibani. Special drive adu Senapati District asida illegal immigrant amadi foreign country dagi lakpa che chang ningthina sudaba sing thidokna naba chatliba tha asidagi haurakibani hairi. Haukiba thakai August 3 August kulhumdoi fawada Senapati District Police na mioi lising ahumga chamga yankai mapan detect tawduna verification chathaki. Maduda mioi Chaniga marfutara taruk ILP pass yaudaba mioi chaniga kuntra taret na ILP expired oiba amadi nupamacha nipana under S level oirambadagi mau gate tagi mayumda Halhankhre hairi.